Hi everyone! Welcome to my channel, Urbashi's World. Kang di loi gre dong asi se khichri khang cha chani nga ba. Aduna aina ngasigi video da aina lunch ta thong dori se khichri ama, usoi ga mangal utti thong ba ma, gobi singju ama, aduga bora ga ne. Aige channel se like, subscribe tau biyo. Like and subscribe tarok puda engona motivate tawi anaw ba video hapning ma phawe. Adudi matam thengda da bida video se mapung phana yang minarase ka. Mangal utti thong na ba gi damakta mangal mapum se Cup animuk ne aina tingtho ise isingi chang na glass animuk hapaga makhum kupsalaga overnight thanam gadoine daytime da mangan se tingtho po oitaragadi couple of hours tingthoga chapcharaga dabane uti se agi favorite hinjang ne aduga ai icha anina suyam pamna chaiye usoi sina H Mart Korean American store dagi leire ine pisakpudi pi ebu mamandi khutangamni $5 pi $5 is Indian currency da almost 400 rupees mukne pi rise usoi kangsu chabasu hauni usoi se pana soiraga mangalga khajing akangbaga mayang matonga chabado hautrane H Mart Korean American store sida Manipur da phangba mana masing kaise ayam loina phangi previous year 2021 da aigi channel da aina H Mart Korean American store gi video upload tawjagi bani aigi viewers amadi subscriber yengbi hauda lai taragadi adugi video do yengbiraga comment tawbirau Manipur da phangba mana masinga USA da phangba mana masing siga chapana bra mahau kamain tawi mamal kya pi do comment tawbiraga khoi khangminase usoi soiba loire ngarang tingthokiba mangal mapumsiga kitchen sing da chalaga mangan go soge sai amta chamthokige ngakta ngai mina kisika mangal phutlasi ising glass ama mukne aina pressure cooker da hapise mangal ga usoi ga hapaga pressure cooker se fix sauraga kam gi yarani mangan phutpa matam da ai baking soda hapte karigino haidi baking soda hek hapaga pressure cooker dagi mahi se loi patho gas pumjai chai aduga mangan se munba ngam dabagi ising se kitang watan ai glass ama muk hape pressure cooker fix taure mangal kaming de hinjang se munaba off camera dai hinjang semba loire khichri da changadaba ingredients se basmati rice se cup animuk ne na season adore se aduga vegetables khara so hap ke tawbane angang na chabda so healthy oiba how so hawba frozen green pea se cup amaga medium size carrot se ani humuk ne na soiraga tingtho ise aduga hawai dana tur dal se cup amamuk ne chamtho obane ising dang haktan tingtho ine basmati rice ga tur dal siga vegetables siga si ahum sina khichri thongna ba aduga bora tongna bana khamen ne tilhau su soiraga leire gobi singju tongna bagi ne gobi se pana soire aduga agi gamla da hoba nungsida ka tuning kho ka sina singju da hapna bane hinjang sok tongna baga khichri thongna baga na onion chop tawre medium size tomato green chilies taruk taret mok adagi tej pata ga hand crushed ginger ga khichri thongba horasi khichri gauna ba ina ngasi seasonai se ghee se clarified butter ka way akoina Indian store dagi lairu bane ghee ki quantity sina 2 teaspoon muktang ne ngasi season adori se khichri ngaubada ghee se khoi family yam toina jada yam high calorie oibane na nong phato khata ne especially khichri thongbada di ghee da ngauradi amuka hena mahau laibe hele ghee se kasandana ba ina low medium flame da gas ta thamme aduga ihan hana tej pata ani mukne ina hapthrido aduga chop tawkiba onion se hapasi aduga hand crushed ginger se thumb size muktang ne ina season adori se morok atek pa se ani hum muktang ne haptori se angang na cha gadobani na morok sa de moi cha bangamde aduga stir fry 1-2 minutes muktawgi si golden brown onion se oira akanda tomato se hapna ba tomato hapa yara ani ngasai medium size tomato khoina soi khibado tomato se ngauba matamda masagi magi juices release tawe aduna 2 minutes mo stir fry tawba darkar lai ko tomato se stir fry tawraba matungda akhoi ngasai tingthokiba green peas ka carrot siga se hap torini si hapa matungda 2 minutes mo amuk stir fry tawgisi aduga stir fry taraba matungda masala hapa yara ni masala se yam season roi turmeric 1 teaspoon amaga Indian garam masala 1 teaspoon amakatang ne season adore se 1 minute muk stir fry tawkige masala se kasandana ba aduga hujek
tur dal amu haptoine ngasai tingthokibado tingthobadagi tur dal se mapop hena chawthoga hena mai quantity se su yam khaladra asi hana hapase aduga gaukiba vegetables and masala se ga phajana fully mix taunaba tur dal se 2 minutes mu ngauraba matungda khwai last stage da basmati rice hapkadoine off camera da basmati rice ai chamthorabane adu hujek ai basmati rice pressure cooker da hape aduga tur dal ne mixed vegetables and masala siga pulapna mix taunaba 2 minutes mo ngaugiye thuna aina otragade makha se ka sangrani basmati rice se thongba matamda yam specific oina mai instruction follow tawdaba yade ising yam hap taragadi barabara pe laga chaba haute aduga wat laga namaka thokadariba aduga hujik ai thum hapage thum gi quantity sina 2 teaspoon muktang ne hapise isa isa gi apam bagi matung inani thum hapkadori se ayam bagi cooking video da aina haijagi baduni thum yak pa sai isa gi pam de ai thum je khara namdana chagallena ai thunam ta ot ki ge makha ja ka san gi dore aduga ising hapa yarani ising gi quantity se exactly 2 glass muktang ne aina seasonary se ising hapalura kan spatula na makha ja mo ot ki ge ka san ba yaroga su adu prevent tauna bagi damakta aduga pressure cooker se fix taraga whistle ani muktang kamaga ni gas turn off tawdore se uti shok tawrasi tawa se sare thau ge chang se 2 to 3 teaspoon muktang ne seasonary se tejpata ani muk hape morot tekpa ani hum muk hape aduga ngasai lem hoba half chop onion ne aina seasonary se gas oven do amthina low flame omen ba do ge khoi single gas stove ta aina shift over the mai se mana sina khara kalle do onion se thuna ka salakadore si yam thuna ngaurage aduga masala se half a teaspoon garam masala katang ne aina seasonary se uti oibani na yangang aduga ahen ma masala hapagi mathau ta de pressure cooker da directly aina ngau ki ba masala khai do sida haijel lage aduga 1 minute muk sohal lage aduga baking soda hapnaba sida leire aina hujik half teaspoon baking soda hape nghaktang olaga 1 minute muk sohon ki ge aduga saurakanda kitang thicken oi salakpagi ne aina half glass water amu hapise thum hapase 2 teaspoon muk thum hape walaga su kona hapasu aina tra aduga nghaktang 1 minute muk sohalaga phadigomna garnish taraga loirani khwaidagi hinjang thongda laiba quick and easy oi base mangal uti thongbani ko gobi singju taunabagi damakta thoidinga morok ahum mariga ne aina gas avanda ngauba haurise manipur da phangba thoiding duga mahau chap manai wild sesame seeds aduga perilla seeds haina su khangnai thoiding se hujingna besan am ngaurasi low flame da besan se ngaudadi besan se singju gi am thuna kagale sem da prap ngau khige mayam su chak lamna rabna loidri baina hangna bada su loire gobi singju sida ai off camera da blender da thoidinga morokang baduga phajana blend tawba loire aduga singju tot kadobina khut sa su sapona phajana hamdo e thum gi quantity sina half teaspoon muktang ne aina hapise kari no dik singju gi quantity se yam dabnina ai singju tot pa hore aduga next ta ngasai thamgiba besan ngaukibado ai loinamakti seasonara roi half muktang seasonara ge aduga si phajana mix tawrage aduga yumda hoba aigi nungsida ka tuning ho ka ina chama thamkibdo si mix tawraga loire ngasi singju suba ngasi singju se hauramgadra de khangde last ki ngasi tawdorba item sina borane thau haiba hore process se khitang faster oina baina aina off camera da khamen ga beson ga se thilabane bora tawna ba khang sadana ai hujek bora tamna thada ba hore ai husband na tilhau bora so chaning nge khitang tawbiyo hairak pagi amu last tilhau bora so khitang amu fry taw ki batare waswa da ngasi thong thak pa loisala e lunch chabe yara ani sem sana ba tawrage bora se hek mulakanda ngasai khona khichri thong ki bodo kamain tarom gadoino na I am excited oi kari condition lai jano khichri do khamen se munjale ka sandringe da khoi lautharasi kitchen towel khare use tawri se aina khamen se masage ngaubada oil yamna chupsali ko aduna excess oil lo absorb tawna bane kitchen towel se nari se buze bora mula abanina khamen bora mula abanina ai tilhau bora khara thadhare aduga tilhau bora se munba ngai ringai da ngasai khoina thongkhiba khichri do kamaina tawge do yengbinoro se ko khichri se yam phajana tare yengone vegetables kaise mapu amatta kai da gai ai phajana spatula na tamna ot ke mai form se kai da na ba manam ju khunung si amne basmati rice ki aduga ghi da ngau bagi su ghi gi manam ga basmati rice ki manam je khichri je as chang na marom lam bane sai dei wana thong bane phadigom na garnish taraga loire khichri je
utti loire, bora loire, singju suba loire, sumaina fadigomna garnish taraga masaksu phajadra, hausu haurani, ai mahau tangaga mayamda kamain tawge ngasi khichri je hairake, bora su lokhatle, khichri adaga akhoi dining table da lunch da chak chana ba aina mayam ready tawre, singju se aina hatu subanina video matik hapa kaure, photo ina hapa ine, ai mayam lunch chana ba chak thiri kanna lunch ayone khichri je masak phajadra colorful go waraga vegetable mayam je ga uti da smaina mahi ga hairak da kang da khoina khichri chabado chamanadra adu miss taw baine ngasi aina khichri thangja chaning na khichri thong ise singju je ga bora je ga pura perfect combination ai husband ga eyelash ga chakan na chari girish se chak saba yam thui ma ai gi help taw na baina kon pheng ba chang re kitchen da ai muk charaga kamain tawge do mayam da mahau tamjarake singju ne aina khwai gi chaning je kobi singju je ai yam toina chaba singju ne aduga khichri jina kuina chadabagi asi chaningdana as mahau sidi khu hau amne basmati rice ke aroma ne ghi da ngaubagi ga singju sisu thoidinga besonga adagi nungsida ka tuningkho ka mahau siga haure bora sisu mahau lei chak sareng khai lame ai chak makha tana charage mayam agi next video da amuk thengnarase till then bye bye